Kumja lising amaga chanipan mari futara mathoida soknakhiba Anglo-Manipuri War gi sarukum oina ngasigi numitta Kakching gi Machin Manao Ching gi Lanphamda Leikhidraba Wangkhei Meiraba Poila amadi mashak maming khangba ngamhoudraba athouba Singi Maphamda ngasi meeyamna heikat leikat tamduna Ikai Khumnaba Utkhre People's Museum Kakching nasimduna pangthokhiba thorom aduda Kakching AC gi hanige MLA Waisur Chandra Kakching Maikai gi khulngakpada achouba thodang lauriba langsai thongna gi member amadi Kakching ki tongan basi so Singi member kya na sokya ki Thormaduda People's Museum Kakching ki President Zoiriba hanigi MLA Waisur Chandran hai Kumja lising ama chanipan mari putara mathogi Anglo-Manipuri War gi sarukum oiriba khongjom gi lan soknakhiba numit asigi matangda hauzik laidiba chayetnaba kaya si nongmadi lamdam asigi akhang ahai kya na asengba ama soidana puthorakini loina na ngasi thorom pangthokliba Kakching gi Machin Manao Ching asi lenga ki mari leinaba singna historical site ama oina lauthok haudrabadi Mafam asigi saktam nong madima kiba yabagi phibam da leirakani maruina ching asigi mafam kya da nong na yum tasinba amadi ching leibak na chingba kaya lauthokpagi thabak tawri maramaduna manipur gi puwari ga sagonari ba mafam asig kannabagi damak athuba da lenga na mideng changba mathautai Kakching gi miyamna su mafam asi historical site ama oina ngaksen batana tana tourist spot ama oina basemgat minasi haurakli banaha sing na su mafam asi da chahi khudingi laktuna nationalism gi wakhalon sagat minasi loinana mafam asi bu promote tawbada punna thodang lominasi haina sur chandra na makhata khi Poila memorial complex da id historically id protected area when the law from sangbra khali natragadi ngamhourai one after another somno yung ghar tasan lo jile alle pa ko thok ko kana no ko inde asomi no pok tung singkhong asomda mamam ko thok sin sing lagi masa koi punam anarga masi kanna bhone ga done duga complexi mong taba id historical place mong tan symbol tourist place so ko thong koi one ga done